Arapti Junior High School gi Yankai Mapan suba Golden Jubilee gi thauram ngasi Arapti Maya Likai da Labor School asigi campus ta pangthokkhre thauram aduda Manipur nga ki Health and Family Welfare Department gi Joint Secretary Banti Singh Konthozam MCS na athoiba mitunglen Arapti Junior High School gi founder teacher Konthozam Ibotombasu amadi School asigi Managing Committee gi Chairman Konsam Momon Singh su thauram mapu Kairau Making Jila Parishad ki Member Joy Mayang Ngambam Kiamgai Muslim Arapti GP ki Chairperson Wahingbam Bir Chandra Singh JDO John 2 Imphal East ki Deputy Inspector of School Kalpana Soram Kiamgai Muslim GP ki Member Konsam Priya Kumar Kiamgai Muslim GP ki Ex-Pradhan Wahingbam Ranjit Lilong Municipal Council ki Former Council Wahingbam Premananda Amadi Social Worker Takhelambam Ingocha Singh na Khanaba Mitunglen Singh Oina Sarugakhe Athoiba Mitunglen gi Warol da Banti Singh Konthozam MCS na Hai kibada Mahairoi Singh asina lamdam asigi tungi Laibak lep kadoribani makhoibu lairik ningthina tamhanduna punsigi mai pakwa mi amamam oinaba honabada oza sing amadi mama ampa singi thaurang yamna chawi mahairoi singna su pandam ama thamlaga amadubu fangdriba fawba kana honaba mathau tai thauram gi mapuna thauram adugi Thauram Mapugi Warolda School asigi Managing Committee ki Chairman Konsam Momon Singh na hai School Fagat Hansi Mission da lengang na thamliba pandam asi government aided school sing yauraba khakta lenga ki pandam adu fangba ngamgani maram asina Manipur lenga na government aided school sing da su meeting changbiu haina Manipur lenga ki mari leinaba authority sing da thamlagle mayam na haiba schooling gi tharlang sagaiba thomnaba phan choki lektaba si mayam ji leiduna su masi matam amada akoi ikai ngai wodi masida war hoi basi koi mention baisina koi gi isa gi tho ko fata bi tho woi minarasi